Naga sing amat to oina punchin na bagi warep hena sesilan kre. Nagaland Chief Minister Nifirio na tongan ba mapamda khundari ba Naga sing Leingak Amakhakki Makhada punna lehna ba Nagaland Assembly gi tongan ba party gi MLA sing punna amuk hana warep lausi haina Assembly da phongdokre. Nagaland gi Chief Minister asina Makhada raduna Naga punchinaga dabani haiba isu asi kumjali sing usapan humpu humdoi gi December amada Indian Union amadi Naga singa khuyek pinakiba Tratruk Suba Point Agreement adu yabu khwaidigi maru oibo famni humpu suba State Assembly gi mifam Kohima da wangang dana diona kumjali sing musapan humpu gumari dagi hauraga Nagaland Assembly na Naga sing na kundare bam sing Leingak Amakhakki Makhada lehengedabni haibigi warep taruk Loukhre khwaidigi ikon kona State Assembly na lising ani tara nipan da warep lauki Naga sing punchin na bagi warep asi sogatuna pandam adu phangdriba phawba State Assembly na honakigani haina phongdo mahakna hai Nagaland State ama polkiba asi Naga political issue ga mari lenai State Assembly na Nagaland na mapung phaba state ama oirakpadagi leptana Naga sing puncinagadabni haiba warep asi maru oina lauduna amadi sakhangnun lakli Assembly session khudingi wafam asi pukatno lakli handak State Assembly na taratet suba oina logudariba resolution asida santi oina amadi punamak wari sanabada saruk yahangadabani haiba warep ama hapchinduna pass tawki kumjali sing ani tara nipan dagi Nagaland gi house da opposition amata yauduna thangna tam anirak lerakhiba asigi matang da phongdokladun nifiri on hai tramdoi suba amsung tramri suba Assembly anida member punamak amata oina Naga political issue da lepminaki masina maram oiraga Assembly da opposition haiba ama laikidre haina phongdoki ningsing mayabadi kumjali sing musapan mawdra tretagi hauna center amasung NSN IM anigi marakta wari sanaduna lakpaga lonana kumjali sing ani tara tretagi atopa working committee of Naga national political groups su wari sanaba horki kumjali sing ani tara manga da NSN IM ga Bharat Leingak ka framework agreement kuyek pinaki lising ani tara pangi October da Nagaland gi governor oiramba RN Rabina Bharat Sarkar amasung Naga singa wari sanaba lusinkre haina lauthoki adubu ngasi phawba Bharat Sarkar na NSN IM ga Naga singa gi tonganwa plek amasung constitution chanhangadabni haiba phom aya pidana lakpagi political gi oiba origin propang ngamdana uji phawba laklibani haiki Khangabokta khulai paiba sing sanghandanabgi phirep hena kansenkre Thobal district ki Khangbok ta leiba Sur Hospital ki proprietor Dr. Laisram Somen Yumda Haukiba October 13 ki numidang pung 8 lom taba matamda khulai matik chana paiba gypsy amada lakhiba sakangdaba mioi khrana nupi angang yauna imung manunggi mioi sing kihan khanghanba pohlaba matungda mobile phone mari munkiba amadi hendren ama thamilnambagi thong adubu yaningdaba phongdoktuna pung 9 gi manungda mara leiba mioi singna sengdroktabadi khawokta lalhobu sing changhan danaba phirep lowkiba adu hena chesilankre apunba maira paibi lob Khangbok amasung apunba club Khangbok na sinduna ngasi nungthin pung anirom taba matamda hokiba mifam aduda Loukhre warep sing adugi manungda ngasi phawbata kanambatana sengdroktrabani thodok adu yawol lalholup amna tawba ni haina lawde thodok adu kanago makharana makhoigi maranai oiba thabakta tawbuni haina lawre nam haduna senkhai thumkhai tawba manba thodok asi lamdam asida leiriba lebaki phanaba tawriba chumba pamba isil inaw singna thidokko mateng pangbiu thodok asi hojik tongan tongana lupsing yauna Khangbogi club organization maira paibi sing amadi miyamga lunana thidokpa amadi thodok asi sapchana kanan karigidamuk tawribano haibadu khangdiba phawba Khangbokta khulai paiba lalholup amata changba yaroi haiba phirep adu hena chichilhan bagalonena thodok asi thigatpada phanglakpa mari makhong chapchana khanglaba matamda makhoi sing adubu changjapam piramba khul adu Khangbok khulna hakchina nuaitaba phongdokpa amadi makhoina tahonbani haina pun warep lawre haina mifam adugi warep sing adu bangsi buton youth club ki advisor KS Subona lauthoki